Tongan-tonganba i-pau khara mayamda update pijarake. Pambaina luchingba UNLF Department of Publicity and Education na press release ama khauthorari press release adu mayamda pathokjarake. L.Malemnganba mihat UNLF ka mari lainade mara laiba miyosing party na Cheirak pigani. Haukiba numit tang 10 February 2025 ta Moirangkampu awang laikai da laiba chahi 30 khakta ngairiba L.Malemnganba bu masagi yumgi manakta nongmaina kaptuna hatlamba adu UNLF ka mari lainade mihat asida chenarba miyosing khangdokpa ngamle makoibu party na Cheirak piragani. Thaudo asigi matangda UNLF na thijenbadagi khangba ngamlakpa marik chumba wafam khara lepak miyamda thamjari. Mihat asi bu chathariba main culprit adugi mamingna huining sangbam yumlingba Elias Poirenganba mahaki SER number na 229835 Lamboikhul Imphal East ni. Poirenganba hariba misak asi 2009 gi July thada AMPA gi 35 base gi BMT phangkhiba miyoini. Mahak AMPA gi BMT phanglabasu MPA ama oina matik chadabadagi party thadokuna chenki. Madugi matung May 3 2023 gi lan asida amu hanna party da yauduna laipaki lan yaujagi haibadagi mahakpu changyengi matam oina tha khara thabak tawhanki. Changyengi matamda mahakna lona atopa loop amaga samnaduna thabak tawrambadagi kokhatuna amu hanna party gi chana kanglong gi wangwada thabak tawdanaba akanba warning pikhi. Thodo odugi tungda hais Poirenganba male culprit 3 November 2024 da mayumda chatnaba numit mangani gi lipikhi. Lipki matam loiraba phawa kiamta report tawraktabadagi mahakpu kokhatpa chatpada mahak mirot amadi michen ama oina lotkhi. Mahaki khongul libada atopa mafam kharada thabak tawre haiba pau phangbadagi mahakpu Cheirak piraba party na khongul liduna lakhibani. Mirot oikhibadagi mahakpu lanmi sanglupna disaster ama oina laukthokki. Madugi mahak asi party amadi lanmi sanglup MPA ga karigumba hiram amatada mari leinadraba misak amani. Tamthiraba thodok asina L.Malemnganbagi punsibu bikhamnahankhiba asi UNLF na akanba mawngda condemn tawi. Malemnganbana laikhidabada awamasha langhauraba imung manunggi awabada party na thamoi sokna saru yazari amasung laikhidrabagi imung asida party na angamba mateng pangjagani. Amaromda Manipur police na UNLF ki member ni haina thodok ani da fare haiba miyoi ahum adu UNLF amasung masigi lanmi sanglup MPA ga karigumba hiram amatada mari leinade Manipur police na fare haiba miyoi sing adudi 8 February 2025 ta Chandranedi village managi Naran Konjindagi Kosnam Ronaldo Singh amasung Soram Ngauba Elias Sanatomba Maitei Sahi Kuntra amadi 14 February 2025 ta Okram Aboy Maitei Sahi Kuntra Tare Nungoi Awang Laika Imphal East asine. Makoi ahum asi UNLF ki member nate kanagumba ireicha na maranai khutong sab khara launaba party ki ming season aduna thabak tawiganu. Party na haijariba wafam asigi wangbada thabak tawroglabadi tawrogliba miyoi adu party na laibak miyam ki damak yengtuna Cheirak pijagani haina Charairongba thokchom na khuriak piduna thadorakpa press release asida palli. Atopa pau amada Samit Batra mayum maikei pangkhre. BJP North East in charge oiriba MP Dr. Samit Batra mafam asida chayol ama leiramlaba matung anauba chief minister ama khanbagi thabak loisilamdana ngasi ayu Imphal thadokre. Presna phangba pauda Dr. Samit Batra na Imphal thadokhraba matung Manipur da oiriba political association asigi matangda center da leiriba party gi lusingba singda paudamgani haina khanarabasu mahak Delhi da chatpagi mahut mahaki hometown Bhubaneswar da oina Imphal Kolkata Bhubaneswar flight da chatkhibani haire. Dr. Samit Batra thasigi mapanda hanagi chief minister nongthombam Biren galona na Delhi dagi Imphal da thungnakhibani numit adumaktada N Biren chief minister pham thadokhibaga loina na anauba chief minister khannabagi matangda Samit Batra Imphal da makhata na leiduna governor amadi tongan-tonganba BJP gi MLA singa unaduna lakhibani. Adumapu anauba chief minister khanba ngamdabadagi thasigi 18 tha assembly suspended animation da thambaga loina na Manipur da president rule thamjilakhibani. Adumakpu president rule thambagi order da state assembly dissolve tawbagi wafam yaudabana miyamgi mihut oiriba MLA singi maraktagi chief minister ama khanduna langak semba mathau taribani haire. Atopa pau amada union territory gi mawongda separate administration gi demand kansinaba kuki singna February 19 da Delhi yauna state asigi mafam khudimakta rally chatnaba thawang tawkhre. Haukiba chahi 2023 gi May 3 da Shanti gi rally chachinaraga irang horakhiba kuki singna legislature leiba union territory gi mawongda separate administration gi demand kansin hanabani haiduna tha asigi 19 da amuk hanna state asigi mafam khudingmak yauna Delhi da rally chatnaba hotna re haire.
Kukijo Council Headquarters in Pui Council District Frontier Organization Singda Thakiba Cherol amagi matung inna separate administration demand asigi dambak athubada political solution puraknaba santi gi rally asi chatkadabani haire rally asi state asigi kuki singna khundariba district khuding makta channaba wafamsu cherol asida mayek sengna palli Chuchanpur gi oina ITLF Kangpokpi gi oina COTU Ferjol amasung Jiribam gi oina Indigenous Tribal Advocacy Committee ITAC Ferjolna Jiribam amasung Kuki Inpi Jiribam Tamelong amadi None Technopol gi oina Kuki Inpi Technopol More gi oina Hill Tribal Council Chandel gi oina Kuki Inpi Chandel amasung Kuki Chief Association ga loinana Delhi amasung NCR gi oina KSO Delhi NCR amasung Kukijo Women's Forum Delhi na mapung oiba thodang lawgani haire rally asi santi oina chatkadabani phajadaba wahai wata kanagumba miyoi amagi hakthengna ming chanba hingsa tawba yadabaga loinana ningthina lemna phijol setna nabasu cherol asina khangalakli ningchingba yabadi 2023 gi May 3 da chingi district da santi gi rally chatpani hairaga atai district sing da irang thoktuna Chuchanpur district tagi irang sagalaktuna hojik phawba loisinba ngamdaba awaba ama miyamna kham thengna mayoknaribani amaromda akaknaba matam amagi manungda paikhatpa thoram singda loinana thokliba irang asigi awacha theng amasung internally displaced persons singna thengnariba awaba sing asi kohan biu haina kuki gi MLA tarana center gi puning singselali MLA tarana khudek pi dona thadorak cherol amada hairi madudi center na Manipur da PR chalaiduna assembly bu suspended animation da thamkiba asiga loinana mapung phaba political road map ama semduna yanaraba wakhaina ama puraktuna santi amasung achumba adu lehenaba paikhalakani haina asa tawi haire atopa pau amada Malemnganba gi hakchang lauduna mathau mangam pangthokre mihasida chenaba miyoi ani masak maming khangba ngamkhre tha sigi tang 10 da sakangdeba singna kaptuna hatolamba chahi 30 khakta ngairiba Malemnganba gi hakchang asi Jennings moktagi laurba matung mahaki ponafam oiriba Moirang Kampu awang laikai da puraktuna aroba mathau mangam pangthokre mesi asiga mari leinana semkhiba JC gi convener Moirang Them Surkomana haikibada mihat asida chenabani haiba miyoi ani masak maming pulisna khangba ngamle athubada faragani haibagi thajaba pirakpadigi imung manungi awaba yengduna mahaki aroba mathau mangam pangthona ba khongthang asi pakhalakbani miyoba amagi punsibu karisu laitana khanba moongda hekta makhatpa haibasi tasengna laibak thibani asigumba thong asi kanana karigidamak tawribuno haibasu athuba matamda sengdokpiro loinana asiba hakchang laure haiduna su mihat asigi chapchaba ama khangri phawba je asigi khongjang halloi haiba wafam thamlakhi ningsingba yabadi tha asigi taragi numidungba matung pung 12 makhai taba matamda Imphal East District ki Proper Police Station gi manung chana leiba Moirang Kampu awang laikai da Laisam Malemnganba Elias Thoinau sahi traunga apokpa laikhidraba Laisam Ibomsa mahaki mamanaba Sinam Jack kauba amaga sak toklaga matung telepati da leiba online gi dukan amada pot chai khara leigani haiduna FZ motorcycle amatu Malemnganbana thauduna lakpada lambida amuba machugi swift car amadagi miyoi kharana makhoi anibu khalba matung Malemnganba bu nongmaina kaplamkhibani haire ngasigidi matang sida video si loisinjarage channel sibu nuksi video na subscribe toksan biu haijari thank you